Korau Singbun numit ani chontharawa matung tinja laicha afava thawan amada kharei labukta phongaurol pangnava leisang piklivinu sitombi sana jawwa kabui tomwa laigi polam suna langduna khongduirakle leisang chinwandi kangdi haibu pukningda marololi masinu pasi sanpot khoiwa yaba san ga chapmane asu yamna pangbusibu lakni laoi khangdava lairimbi gi sidamak lafoi changthokpaga su leiradana aini nomata lafoi chaningi haibusu leibidi khalei lori duda chana lon marolni haina leptana lakpana makhoi gi lawfam du yorkle nongthi nongwangwa numit oine tawi numit tu atia sumayak iseng sengda badawna nungchitsu aying bisili mataloki namifna phoroi lakta maning makha tamna sili khalei lavuk duda makhoi marita kabui chawna laigi thoram tawringai wamang yali lai khuramlingai da wangang bayadi langanu tawheidi haiduna hojikti laigi polam singdu mafam chana thamlaga phawai vilai rembi imabu kawrkle kabui tombana yam lahumai mairing hobobu hawonbi phawao lauram aram yang bacha lawmom phawram chenwada potpu yelam tek sangbai naring tatna thangi khuyang thangeida liklai ungoi nungda manung yatarivi phawao nangbu kaujariye asumna hek haivuga kalei lavuktuda akan benungsina maikai khangdana sichilai manglamwa nungdusu nunglik oina khiklare korau nongmadondaki kawi tomvana makha tarei loimom yamo phawmi yamo hainu leima haiming nabi chitnu leima chitming nabi khunung lam chanu leinung phaiviro kolang na sinbi khongji nungloivam chanu lemlei ngara ngawoivi hongi gidi hongam davi chawi gidi chawna ngam davi phawoi vio ima nangbu kaurige lakta yaroi laksio asumna kavui tomvana phawoi vi ima gi phawgaurol solakpada ima mahak lakle khangalage haibagi matagum naushek hana pairakle naushek aduna phauchi matonda kakhatuna mamai awang onduna likakle naushek mana adumna tawfada phawai bi lairembi khalai lavukta sana jawfugi lawfamda khongdoirakle haibasi irai laina khangi phawai bi lairembi dunatuna labukta leiwa lawrung bi lairemwa amadi lawrung bi lairembi su safonglai kavui tomvana ima phawai bi lairembi hakumgi phauthokdagi kumsigi saruk ama helenbiro kumsidagi nongmaina matin makang tahanbidunava saruk ama helenbiduna apan mara chawna hawhanbiu ipa ibungo kairungba amadi ima ibema kairungbi anina sune hakumgi phautoktagi kumsigi phautok saruk amana helenbiu asi haiduna nijerami asumna kavui tombana pungning seloi nitana chingu mavu thawni jarakpa phawai bilairimbi imana masakti uhanda chingu leifa oina ahangba malangda laurai nama aibu kawbudi thawjalanbu kubiram lage ikutsu yotpaiduna pari nangi lawfam kalei labuk sida lawta biram lage leibak mabu kangbiram lage matin makang tahan bidunava mapan marang chawna hawhan biduna mai chumna palan biram lage asi hairam laga phawai bilairembidi mangki numitsidagi hauna lai thajaramdavi leisangdu lai thajaba hokki phaukou rolki thoram panglava matung makhoi loina mayum halai korau singbum nongmanini leiramlaga kabui tombasu kabui salang khulda pangkhare wanglen matamdi haujinki inga ingen thawan langwan loidam amadagi loidam amada hauki lawfamdu yamna falamdavdagi tapna sumfagalakle langwan fauna wai phaucherongdu jumjum launa pali sana jawgi lawfamdu mina kalaknawa lawfam oirai mita khamdawa mayamki machin yamna yawganvi tumin lai hektavi leisangni yumthong puding chatuna mingonda wari sai leisangna lai litega hainu konoi lai
ꯂꯥꯏ ꯂꯩ ꯍꯥꯏꯁꯤꯅꯤ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯑꯩꯈꯣꯏꯒꯤ ꯐꯧ ꯀꯧꯕ ꯅꯨꯃꯤꯠꯇ ꯑꯩ ꯈꯪꯂꯕꯅꯤ ꯃꯥꯅ ꯀꯥꯔꯥ ꯑꯃ ꯍꯦꯟꯅ ꯃꯃꯤꯠ ꯍꯣ ꯃꯅꯥ ꯍꯣ ꯃꯈꯨꯠ ꯍꯣ ꯃꯁꯥ ꯍꯣ ꯍꯥꯏꯖꯤꯟꯅ ꯀꯥ ꯑꯃ ꯍꯦꯟꯅ ꯇꯝꯁꯤꯜꯂꯤ ꯃꯁꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯁꯦꯡꯗꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯀꯂꯛꯄ ꯐꯥꯎꯔꯦ ꯆꯤꯟꯅꯥꯏꯗꯕꯤ ꯃꯇꯝꯅꯤ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨ ꯍꯥꯏꯔꯛꯄꯗ ꯀꯥꯂꯩ ꯂꯧꯕꯨꯛꯇ ꯁꯅꯥ ꯃꯆꯨꯒꯤ ꯐꯧ ꯆꯔꯣꯡ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯁꯥꯠꯂꯦ ꯐꯧ ꯈꯥꯎꯕ ꯐꯧ ꯂꯣꯛꯅꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯀꯕꯨꯏ ꯇꯣꯝꯕꯒꯤ ꯃꯪꯂꯥꯟꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯂꯥꯛꯂꯝꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯑꯄꯨꯟꯕ ꯃꯁꯛ ꯑꯣꯏꯔꯤꯕ ꯁꯂꯥꯏ ꯉꯝꯕ ꯄꯥꯟꯊꯧ ꯀꯕꯨꯏ ꯁꯂꯥꯏ ꯉꯝꯕꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯀꯕꯨꯏ ꯇꯣꯝꯕꯕꯨ ꯌꯦꯡꯅ ꯍꯥꯏ ꯇꯥꯏꯕꯪ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯕ ꯄꯥꯔꯤ ꯁꯂꯥꯡꯊꯦꯟ ꯀꯧꯕ ꯆꯤꯡꯗ ꯂꯩꯔꯤꯕ ꯃꯦꯟꯇꯦ ꯄꯥꯈꯪꯕ ꯅꯕꯨꯙꯧꯒꯤ ꯁꯔꯨꯡꯗꯅꯦ ꯂꯥꯏꯈꯨꯜ ꯑꯃ ꯂꯩꯕꯅꯤ ꯂꯥꯏꯈꯨꯜꯗꯨꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯂꯨ ꯂꯥꯎ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯁꯤꯗꯁꯨ ꯄꯣꯏꯅꯨꯒꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠꯇ ꯂꯥꯏ ꯄꯥꯈꯪꯕꯅ ꯇꯣꯔꯕꯨꯡ ꯍꯤꯈꯥꯎ ꯄꯥꯠꯇ ꯅꯨꯃꯤꯠ 4ꯅꯤ ꯆꯥꯛꯇꯥꯔꯝꯂꯒ ꯃꯣꯏꯔꯥꯡꯒꯤ ꯍꯤ ꯇꯥꯐꯝ ꯇꯥꯊꯦꯟ ꯀꯧꯕ ꯆꯤꯡꯒꯤ ꯍꯤꯌꯥꯡꯂꯣꯛꯀꯤ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯨꯋꯥꯡ ꯁꯂꯥꯏ ꯁꯥꯏꯑꯣꯟꯗꯨꯅ ꯃꯆꯨ ꯁꯥꯡꯅ ꯃꯨꯅ ꯂꯥꯡꯗꯨꯅ ꯊꯨꯞꯇꯨꯅ ꯅꯤꯄꯥꯟ ꯊꯣꯛꯅ ꯂꯩꯌꯦ ꯃꯅꯨꯡ ꯍꯤꯌꯥꯡꯂꯣꯛꯇ ꯂꯣꯠꯂꯤꯕ ꯁꯥꯏꯑꯣꯜꯂꯕ ꯁꯂꯥꯡ ꯂꯥꯏ ꯄꯥꯈꯪꯕ ꯃꯥꯕꯨꯁꯨ ꯊꯧꯅꯤꯖꯧ ꯂꯥꯛꯑꯣ ꯑꯁꯤꯅꯁꯨ ꯃꯗꯣꯝꯗꯤ ꯏꯄꯥꯔꯤ ꯅꯪꯅ ꯐꯧꯒꯧꯔꯣꯜ ꯁꯣꯜꯂꯝꯕ ꯂꯕꯨꯛꯇꯣ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯐꯠꯇꯕꯅ ꯁꯥꯔꯧ ꯂꯥꯡ ꯊꯥꯛꯇꯨꯅ ꯂꯧ ꯂꯣꯛꯂꯝꯗꯥꯏ ꯃꯩ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯈꯥꯝꯕꯤ ꯃꯩꯀꯜꯂꯣ ꯄꯥꯔꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯃꯥꯡꯈꯤ ꯇꯨꯝꯗꯨꯅ ꯂꯩꯕ ꯀꯕꯨꯏ ꯇꯣꯝꯕ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯔꯤ ꯅꯣꯡꯅꯥꯡ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯃꯈꯣꯜꯇꯅ ꯑꯍꯤꯡꯒꯤ ꯁꯩꯔꯣꯜ ꯑꯃ ꯂꯥꯡꯉꯝꯃꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯁꯩꯍꯦꯛ ꯑꯃ ꯁꯩꯗꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯍꯤꯡ ꯃꯃꯩ ꯇꯥꯔꯝꯂꯦ ꯃꯍꯥꯛ ꯇꯨꯝꯊꯧ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ ꯆꯤꯡꯉꯨ ꯃꯥꯕꯨ ꯊꯧꯅꯤ ꯄꯥꯔꯩ ꯆꯦꯆꯧ ꯍꯥꯏꯕꯗꯨꯗ ꯑꯃꯔꯣꯝꯗ ꯁꯅꯥꯖꯥꯎꯕꯒꯤ ꯂꯧꯐꯝꯗꯨꯁꯨ ꯀꯟꯗꯕ ꯌꯥꯗꯦ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯁꯥꯗꯦꯡꯂꯦ ꯆꯔꯩ ꯐꯤꯁꯤꯡ ꯁꯦꯠꯂꯒ ꯆꯃꯥꯡꯈꯨꯟꯗ ꯂꯩꯕ ꯁꯨꯔꯨꯡꯗꯨ ꯇꯝꯅ ꯌꯧꯅꯕ ꯂꯥꯛꯏ ꯁꯂꯥꯡ ꯆꯤꯡꯁꯥꯅꯥꯄꯣꯡꯒꯤ ꯌꯧꯗꯧꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯗꯣꯝ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯗ ꯌꯦꯡꯊꯈꯤꯕ ꯃꯇꯝꯗꯅ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯌꯨꯝꯗꯣꯟꯄꯣꯛ ꯃꯅꯨꯡꯗ ꯊꯝꯕ ꯃꯩꯔꯥ ꯃꯉꯥꯜ ꯁꯤꯟꯂꯝ ꯈꯪꯅ ꯁꯤꯟꯁꯨꯕ ꯄꯟꯊꯧ ꯁꯂꯥꯡ ꯃꯥꯏꯕꯅ ꯍꯥꯏꯔꯝꯕ ꯋꯥꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯒꯦ ꯈꯟ ꯈꯣꯡꯗꯣꯏꯔꯛꯏ ꯑꯁꯨꯝꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯄꯅ ꯆꯥꯎꯈ꯭ꯔꯕ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯃꯅ ꯃꯥꯒꯤ ꯃꯥꯡꯂꯝꯕꯤ ꯑꯗꯨꯗ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯝꯕ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯗꯨꯅ ꯀꯕꯨꯏ ꯇꯣꯝꯕꯕꯨ ꯌꯦꯡꯂꯒ ꯍꯧꯅ ꯈꯣꯡꯂꯛꯏ ꯄꯥꯝꯕ ꯀꯩꯔꯦꯟꯗꯨ ꯎꯕꯗ ꯀꯕꯨꯏ ꯇꯣꯝꯕ ꯃꯄꯨꯛꯅꯤꯡꯗ ꯋꯥꯔꯤ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯈꯣꯏꯔꯦꯜ ꯇꯥꯛꯀꯤ ꯄꯥꯝꯕ ꯀꯩꯅ ꯑꯉꯣꯝ ꯅꯣꯡꯕꯥꯟ ꯀꯣꯡꯌꯥꯟꯕ ꯀꯩꯅ ꯌꯥꯊꯣꯡ ꯂꯣꯟꯈꯤꯕ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯃꯪꯂꯥꯟꯗ ꯃꯥꯡꯖꯧꯅꯅ ꯎꯈꯤ ꯃꯪꯗꯨ ꯃꯪꯂꯨꯕꯗꯒꯤ ꯂꯣꯏꯕꯤ ꯆꯤꯡꯗ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯈꯝꯕ ꯎꯅꯕ ꯇꯝꯗ ꯀꯨꯝꯂꯒꯦ ꯈꯜꯂꯤ ꯇꯝꯄꯥꯛꯇ ꯀꯨꯝꯂꯝꯗꯥꯏꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯂꯥꯡ ꯃꯥꯏꯕꯤ ꯈꯩꯕꯨꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯪ ꯅꯨꯡꯉꯥꯏꯇꯦ ꯁꯂꯥꯡ ꯑꯃꯥꯏꯕꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯇꯝꯄꯥꯛꯇ ꯂꯩꯕ ꯏꯆꯥ ꯏꯕꯨꯡꯉꯣ ꯂꯩꯈꯝꯇꯣꯟ ꯈꯝꯕꯗꯣ ꯀꯔꯤ ꯇꯧꯔꯝꯒꯗꯕ ꯇꯝꯄꯥꯛ ꯀꯨꯝꯒꯦ ꯍꯤꯒꯥ ꯌꯥꯏ ꯄꯨꯒꯦ ꯁꯤꯠꯇꯕ ꯌꯦꯟꯁꯨ ꯄꯨꯒꯦ ꯍꯤꯡꯅ ꯌꯥꯏꯁꯨ ꯄꯨꯒꯦ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯍꯤ ꯌꯥꯏ ꯉꯝꯅꯃꯛ ꯄꯨꯊꯣꯔꯛꯇꯨꯅ ꯀꯩꯈꯨꯂꯦꯝꯕꯤꯅ ꯄꯤꯔꯝꯃꯤ ꯈꯨꯗꯛ ꯑꯁꯤꯃꯛꯇꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯄꯨꯔꯗꯨꯅ ꯑꯆꯥꯟꯕ ꯃꯆꯥ ꯃꯅꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯇꯝꯄꯥꯛꯇ ꯀꯨꯝꯂꯛꯏ ꯈꯣꯏꯔꯦꯟ ꯇꯥꯛꯀꯤ ꯂꯝꯌꯥꯏꯗ ꯍꯧꯃꯨ ꯂꯣꯛꯀꯤ ꯂꯣꯛꯃꯥꯡꯗ ꯄꯨꯂꯩ ꯌꯥꯜꯂꯤꯉꯩꯗ ꯄꯥꯝꯕ ꯀꯩꯔꯦꯟꯅ ꯌꯥꯊꯣꯡ ꯂꯣꯟꯈꯤꯕꯤ ꯀꯨꯝꯖꯥ ꯂꯦꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯕꯨ ꯄꯥꯝꯕ ꯁꯔꯥꯛ ꯇꯝꯈꯤꯕ ꯀꯩꯔꯦꯟꯗꯨ ꯐꯥꯅꯕ ꯈꯝꯕ ꯅꯣꯡꯕꯥꯟ ꯑꯅꯤꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯕꯥꯟꯗꯤ ꯀꯩꯔꯦꯜꯅ ꯌꯥꯊꯣꯡ ꯂꯣꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯝꯕꯅ ꯄꯥꯝꯕ ꯀꯩꯗꯨ ꯍꯥꯠꯈꯤ ꯁꯣꯝꯗꯅ ꯀꯩ ꯍꯥꯠꯄ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯃꯣꯏꯔꯥꯡ ꯇꯝꯄꯥꯛ ꯂꯝꯗꯝ ꯑꯗꯨꯗ ꯌꯧꯔꯦ ꯈꯨꯃꯟ ꯈꯝꯕꯗꯨ ꯎꯅꯔꯦ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯂꯩꯈꯝꯇꯣꯟ ꯈꯝꯕ ꯅꯪꯅ ꯀꯔꯤ ꯊꯣꯏꯅ ꯇꯧꯔꯝꯗꯕ ꯑꯁꯤꯗꯤ ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ ꯃꯪꯔꯦꯝ ꯍꯥꯏꯔꯦꯝꯅꯕ ꯍꯥꯏꯕꯕꯨ ꯏꯄꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯔꯦ ꯏꯆꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕꯁꯦ ꯏꯄꯥ ꯄꯦꯜꯂꯦ ꯏꯄꯥꯗꯤ
ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯇꯝꯄꯥꯛ ꯇꯣꯏꯅ ꯀꯨꯝꯕ ꯉꯝꯂꯔꯣꯏ ꯂꯥꯛꯉꯩꯗꯅꯦ ꯏꯄꯥ ꯈꯨꯟ ꯂꯥꯟꯒꯦ ꯃꯔꯤꯡ ꯈꯨꯟꯄꯤ ꯈꯨꯟ ꯑꯅꯤꯃꯛꯄꯨ ꯌꯧꯒꯦ ꯏꯄꯥꯅ ꯍꯟꯗꯛ ꯆꯠꯄ ꯈꯣꯡꯆꯠꯁꯦ ꯅꯨꯡꯁꯤꯠꯅ ꯄꯨꯕ ꯎꯅꯥꯒꯨꯝꯕꯅꯤ ꯀꯨꯟꯊꯤ ꯅꯥꯏꯊꯤ ꯊꯣꯛꯂꯕꯗꯤ ꯅꯃꯥ ꯀꯩꯈꯨ ꯂꯦꯝꯕꯤꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯕꯗꯤ ꯅꯄꯥ ꯑꯩꯕꯨ ꯊꯤꯔꯛꯂꯕꯗꯤ ꯏꯄꯥꯒꯤ ꯑꯋꯥꯡ ꯄꯥꯡꯈꯔꯦ ꯍꯥꯏꯅ ꯅꯃꯥꯗ ꯇꯝꯃꯨ ꯑꯃꯨꯗꯣꯟ ꯅꯣꯡꯌꯥꯏ ꯈꯝꯕ ꯄꯟꯊꯧ ꯃꯄꯥ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯌꯋꯥ ꯇꯥꯕꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯩ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤ ꯁꯥꯌꯣꯟ ꯇꯔꯦꯠ ꯂꯣꯏꯔꯝꯗꯥꯏꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤꯁꯨ ꯂꯥꯡꯒꯣꯟ ꯂꯪꯗꯥꯏ ꯌꯧꯔꯛꯂꯦ ꯁꯥꯊꯣꯛꯄ ꯃꯇꯝ ꯌꯧꯔꯛꯂꯦ ꯈꯝꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯕꯨ ꯈꯨꯔꯨꯝꯃꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯥꯏꯅꯔꯦ ꯁꯂꯥꯡ ꯆꯤꯡꯁꯥꯡꯂꯣꯏ ꯄꯣꯠ ꯊꯧꯕ ꯆꯠꯄꯗ ꯈꯝꯕꯒꯤ ꯑꯄꯣꯛꯄ ꯄꯨꯔꯦꯝꯕꯅ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒ ꯃꯇꯥꯎ ꯁꯥꯅꯈꯤ ꯑꯗꯨꯉꯩ ꯍꯧꯃꯨꯔꯣꯛ ꯀꯧꯕ ꯂꯣꯏꯕꯤ ꯆꯤꯡꯗ ꯁꯟ ꯑꯉꯥꯎꯕ ꯑꯃ ꯐꯥꯈꯤꯕ ꯄꯨꯔꯦꯝꯕꯅ ꯃꯇꯝꯗꯨꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯄꯨꯔꯦꯝꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯈꯝꯕ ꯈꯝꯅꯨ ꯃꯆꯤꯟ ꯃꯧꯄꯥꯕꯨ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯆꯥꯎꯕ ꯁꯔꯦꯞ ꯀꯥꯡꯗꯨꯡ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯃꯆꯥ ꯁꯛꯅ ꯌꯣꯛꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯑꯣꯏꯍꯧꯔꯦ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯗꯤ ꯃꯆꯥ ꯃꯅꯥꯎ ꯑꯆꯥꯟꯕꯒ ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯥꯡꯈꯔꯦ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟ ꯁꯝꯂꯒ ꯑꯣꯏꯅꯥꯝ ꯈꯨꯜꯂꯛꯇ ꯄꯥꯡꯂꯛꯂꯦ ꯃꯐꯝꯁꯤ ꯌꯧꯕꯒ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯄꯣꯊꯥꯔꯝꯃꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟ ꯇꯦꯡꯕꯥꯡꯕ ꯃꯄꯨꯕꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅꯔꯛꯏ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯍꯥꯏꯔꯛꯏ ꯍꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯔꯤꯕ ꯑꯅꯧꯕ ꯑꯃꯝꯕ ꯑꯉꯥꯟꯕ ꯅꯪꯅ ꯁꯨꯞꯅ ꯑꯣꯏꯕꯤꯌꯣ ꯅꯨꯡꯁꯤ ꯍꯩꯔꯕ ꯏꯕꯨꯡꯉꯣ ꯅꯊꯧ ꯆꯥꯜꯅ ꯂꯣꯏꯕꯤ ꯍꯥꯎ ꯑꯣꯏꯕ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯗ ꯈꯤꯛꯄꯤꯌꯣ ꯇꯣꯜꯂꯕ ꯍꯥꯎꯒꯤ ꯃꯄꯣꯛ ꯊꯥꯗꯣꯛꯂꯒ ꯁꯂꯥꯏ ꯏꯆꯤꯟ ꯐꯪꯖꯒꯦ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯏꯇꯣꯝꯇ ꯈꯪꯕ ꯉꯝꯖꯒꯦ ꯑꯩꯅ ꯑꯩꯒꯤ ꯃꯄꯣꯛ ꯑꯃꯗ ꯃꯐꯝꯁꯤꯗ ꯄꯣꯛꯂꯝꯃꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ ꯃꯈꯨꯠꯅ ꯄꯥꯏꯕ ꯂꯪꯍꯤꯡ ꯀꯧꯕ ꯎꯅ ꯁꯦꯝꯕ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯏ ꯑꯣꯏꯅꯥꯝ ꯈꯨꯜꯂꯛꯇ ꯂꯝꯕꯤ ꯃꯄꯥꯜꯗ ꯑꯀꯪꯕ ꯂꯩꯕꯥꯛꯇ ꯆꯩꯁꯨ ꯑꯗꯨ ꯌꯨꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯏꯕꯅ ꯍꯥꯏꯔꯛꯏ ꯆꯩꯁꯨ ꯅꯪꯅ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯣꯏꯕꯤꯌꯨ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯒꯗꯕ ꯂꯩꯔꯕꯗꯤ ꯆꯩꯁꯨ ꯅꯪ ꯎ ꯑꯣꯏꯅ ꯍꯧꯔꯣ ꯅꯤꯡꯕ ꯊꯨꯡꯂꯣꯏꯗꯕ ꯂꯩꯔꯒꯅ ꯆꯩꯁꯨ ꯅꯪ ꯍꯧꯖꯤꯛꯃꯛ ꯇꯨꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯗꯨꯅ ꯎꯔꯨꯝ ꯂꯥꯡꯕ ꯃꯐꯝ ꯑꯃꯗ ꯇꯨꯝꯊꯔꯨꯔꯦ ꯁꯂꯥꯡ ꯃꯥꯏꯕ ꯉꯥꯏꯍꯥꯛ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯑꯇꯤꯡꯕ ꯑꯔꯦꯞꯄ ꯄꯨꯛꯆꯦꯜ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯑꯣꯏꯕꯅ ꯊꯧꯖꯥꯟꯕꯤꯔꯦ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯉꯥꯏꯍꯥꯛꯇꯨꯗ ꯃꯪ ꯑꯃ ꯃꯪꯉꯤ ꯑꯉꯧꯕ ꯃꯆꯨꯗ ꯁꯅꯥ ꯐꯨꯗꯣꯛꯄꯒꯨꯝ ꯂꯥꯏꯔꯦꯟ ꯑꯃꯒꯤ ꯂꯥꯡꯒꯣꯟꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯍꯧꯔꯣ ꯍꯧꯔꯣ ꯃꯥꯏꯕ ꯃꯇꯝ ꯊꯦꯡꯂꯦ ꯆꯠꯀꯗꯕ ꯂꯝꯕꯤꯁꯨ ꯁꯥꯡꯗꯔꯦ ꯅꯪ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯒꯅꯤ ꯑꯩꯅ ꯂꯩꯋꯥ ꯑꯃ ꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯋꯥꯗꯨ ꯄꯤꯔꯝꯂꯒ ꯃꯥꯡꯈꯔꯦ ꯇꯨꯝꯂꯝꯕꯗꯒꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯎꯔꯦ ꯆꯩꯁꯨ ꯑꯗꯨꯅ ꯎꯄꯥꯜ ꯑꯣꯏꯅ ꯍꯧꯔꯝꯂꯦ ꯃꯥꯏꯕ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯦ ꯃꯄꯨ ꯑꯃ ꯂꯩꯔꯤ ꯃꯥꯕꯨ ꯂꯝꯖꯤꯡꯕꯤꯅꯕ ꯈꯪꯖꯔꯦ ꯃꯄꯨ ꯃꯥꯕꯨ ꯀꯥꯎꯕ ꯂꯩꯇꯅ ꯆꯦꯠꯅ ꯆꯥꯅ ꯊꯥꯒꯣꯟꯅꯅ ꯂꯝꯕꯤ ꯑꯃꯨꯛ ꯃꯈꯥ ꯆꯠꯂꯛꯂꯦ ꯃꯥꯒ ꯂꯣꯏꯅꯔꯛꯄ ꯃꯅꯥꯏ ꯑꯆꯥꯟꯕꯗꯨꯅ ꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ ꯐꯗꯤꯕꯤ ꯂꯝꯁꯥꯡ ꯌꯧꯔꯛꯂꯦ ꯀꯣꯔꯤ ꯐꯥꯕ ꯆꯅꯤꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯁꯥꯏꯀꯣꯜ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡ ꯆꯤꯡꯃꯥꯡ ꯃꯄꯥꯗ ꯑꯃꯨꯛ ꯄꯟꯊꯨꯡꯐꯝ ꯑꯣꯏ ꯆꯤꯡꯅꯨꯡ ꯆꯦꯛꯂꯥ ꯑꯁꯩꯕꯤ ꯁꯦꯂꯣꯏ ꯆꯤꯡꯃꯥꯏ ꯅꯤꯜꯂꯤꯕꯤ ꯆꯦꯛꯇꯥ ꯆꯥꯗꯤ ꯈꯣꯟꯅꯧꯕꯤ ꯇꯥꯝꯅ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯅꯨꯡꯁꯤꯅ ꯈꯣꯡꯂꯤ ꯃꯄꯥꯁꯤ ꯌꯧꯕꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯈꯥꯕꯤ ꯅꯝꯕꯣꯟ ꯃꯥꯡꯉꯣꯏꯅ ꯂꯝꯂꯦꯟ ꯐꯣꯏꯖꯤꯡ ꯆꯤꯡꯅꯨꯡꯁꯤ ꯂꯤꯔꯨꯡ ꯁꯦꯡꯒꯥ ꯁꯥꯕ ꯆꯤꯡ ꯈꯣꯏꯃꯣꯝ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯀꯣꯟꯊꯧꯖꯝ ꯏꯃꯥꯒꯤ ꯃꯄꯥꯔꯤ ꯑꯋꯥꯡ ꯄꯥꯈꯪ ꯉꯥꯑꯣꯏꯕ ꯂꯥꯏꯅꯤꯡꯊꯧ ꯀꯣꯔꯤ ꯐꯥꯕ ꯇꯥꯏꯕꯪ ꯅꯄꯥꯔꯤ ꯑꯣꯏꯕꯅ ꯄꯨꯅꯦꯝꯖꯔꯤ ꯆꯤꯡꯎ ꯃꯥꯕꯨ ꯄꯨꯅꯦꯝꯖꯔꯝꯂꯒ ꯑꯋꯥꯡ ꯄꯥꯡꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯊꯥꯡꯇꯦꯛ ꯄꯨꯔꯨꯛ ꯁꯧꯕꯤ ꯂꯥꯏꯀꯣꯟ ꯁꯝꯂꯒ ꯂꯥꯏꯟ ꯊꯥꯕꯤ ꯌꯧꯔꯛꯂꯦ ꯋꯥꯏꯅꯨ ꯇꯥꯕꯤ ꯂꯧꯀꯣꯟ ꯂꯥꯟꯗꯨꯅ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯂꯥꯛꯄꯅ ꯏꯌꯥ ꯂꯧ ꯁꯪꯒꯥꯏ ꯁꯂꯥꯏꯀꯣꯟ ꯌꯧꯔꯛꯂꯦ ꯂꯝꯗꯝ ꯑꯁꯤ ꯌꯧꯕꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯃꯈꯣꯏꯗꯧꯗ ꯀꯥꯡꯗ꯭ꯔꯨꯝ ꯃꯆꯥ ꯑꯃꯔꯣꯝ ꯆꯥꯎꯅ ꯏꯈꯪ ꯈꯪꯍꯧꯗꯅ
ꯄꯣꯝꯂꯛꯂꯝꯃꯤ ꯆꯩꯅꯥꯈꯣꯜꯗꯤ ꯄꯤꯗꯦ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯃꯈꯣꯡ ꯂꯨꯝꯊꯔꯛꯂꯦ ꯆꯠꯄ ꯌꯥꯗꯕꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯄꯥ ꯃꯆꯥ ꯐꯝꯊꯔꯦ ꯐꯝꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯍꯤꯞꯊꯔꯛꯏ ꯃꯆꯥ ꯃꯅꯥꯎ ꯑꯗꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯂꯥꯏꯅ ꯄꯤꯕ ꯁꯣꯏꯐꯗ꯭ꯔꯕ ꯂꯩꯋꯥ ꯑꯁꯤ ꯐꯪꯖꯔꯣ ꯅꯆꯤꯟꯗ ꯄꯨꯖꯔꯣ ꯀꯥꯎꯒꯅꯨ ꯅꯪ ꯑꯩꯒꯤ ꯆꯤꯡꯖꯦꯜ ꯃꯐꯝꯁꯤꯗ ꯂꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯉꯝꯕ ꯊꯧꯅꯥ ꯅꯪꯁꯨ ꯉꯝꯖꯔꯣ ꯅꯃꯤꯡ ꯏꯃꯤꯡ ꯍꯣꯡꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯉꯥꯡꯈꯤꯗ꯭ꯔꯦ ꯀꯣꯟꯊꯧꯖꯝ ꯈꯨꯟꯒꯤ ꯃꯅꯤꯡ ꯑꯋꯥꯡ ꯊꯪꯕ ꯆꯩꯊꯦꯛꯇ ꯈꯥꯏꯇꯣꯡꯄꯝ ꯎꯃꯪ ꯀꯧꯅ ꯎ ꯋꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯁꯥꯗꯨ ꯅꯨꯡꯁꯥꯅ ꯐꯪꯕ ꯂꯥꯒꯨꯝ ꯄꯠꯊꯔꯛꯂꯦ ꯃꯐꯝꯁꯤꯗ ꯁꯥꯃꯨ ꯍꯛꯆꯥꯡ ꯑꯅꯤꯅ ꯄꯠꯈ꯭ꯔꯕꯗ ꯁꯥꯃꯨꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯑꯔꯨꯕ ꯂꯥꯏꯐꯝ ꯑꯣꯏꯅ ꯈꯥꯒ ꯋꯥꯡꯅ ꯅꯝꯊꯔꯒ ꯃꯌꯥꯏꯅ ꯏꯇꯣꯡ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯩꯈꯨꯂꯦꯝꯕꯤꯅ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯩꯔꯛꯄꯗ ꯅꯣꯡꯆꯨꯞ ꯆꯤꯡꯁꯥꯡ ꯂꯥꯛꯇꯨꯅ ꯈꯣꯡꯒꯥ ꯆꯤꯡꯃꯥꯏꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯛꯂꯥꯡ ꯇꯨꯔꯦꯟ ꯂꯥꯟꯊꯣꯛꯂꯒ ꯁꯂꯥꯝ ꯀꯧꯕ ꯈꯨꯟꯗ ꯊꯨꯡꯏ ꯈꯨꯟ ꯑꯁꯤ ꯌꯧꯕꯒ ꯀꯩꯈꯨꯂꯦꯝꯕꯤ ꯁꯤꯔꯦ ꯑꯃꯔꯣꯝꯗꯅ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯃꯆꯥ ꯃꯅꯥꯎ ꯂꯣꯏꯅꯗꯨꯅ ꯃꯁꯥ ꯄꯠꯊꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯊꯥ ꯌꯨꯡꯕ ꯃꯇꯝꯗ ꯊꯥꯒꯤ ꯑꯀꯣꯏꯕꯗ ꯌꯥꯡꯀꯣꯛ ꯑꯃꯔꯣꯝ ꯄꯥꯛꯄ ꯅꯣꯡ ꯃꯪꯂꯝꯃꯤ ꯃꯐꯝꯁꯤꯗ ꯅꯣꯡ ꯃꯔꯤꯛ ꯑꯅꯤꯈꯛꯇꯒꯤ ꯍꯦꯟꯅ ꯇꯥꯗꯦ ꯃꯐꯝꯁꯤ ꯇꯨꯝꯅꯧ ꯃꯔꯛ ꯁꯕꯥꯜ ꯌꯥꯡꯕꯤꯗ ꯅꯣꯡꯖꯨ ꯊꯥꯗ ꯊꯔꯣ ꯊꯔꯤꯛꯊ ꯅꯤꯡꯊꯤꯅ ꯁꯥꯠꯂꯤ ꯀꯕꯨꯏ ꯇꯣꯝꯕ ꯍꯧꯈꯤꯕ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯆꯥꯎꯔꯥꯛꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛꯇꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯊꯧꯅꯥ ꯑꯃ ꯂꯥꯛꯏ ꯃꯥꯡꯗ ꯎꯔꯤꯕ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯂꯤꯕ ꯄꯥꯝꯕ ꯀꯩꯔꯦꯟꯗꯨ ꯌꯦꯡꯅ ꯍꯥꯗ ꯄꯥꯝꯕ ꯀꯩꯔꯦꯟ ꯀꯩꯖꯥꯎꯑꯣ ꯅꯪꯗꯤ ꯆꯤꯡꯎ ꯂꯥꯏꯒꯤ ꯁꯥꯗꯣꯡꯅꯤ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ ꯃꯤ ꯑꯩꯒ ꯀꯩ ꯅꯪꯒ ꯀꯩꯗꯧꯅꯨꯡꯗ ꯂꯝꯕꯤ ꯄꯨꯟꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯀꯕꯨꯏ ꯁꯂꯥꯡ ꯈꯨꯜꯒꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯃꯆꯥ ꯃꯅꯥꯏꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣ ꯃꯦꯟꯇꯦ ꯄꯥꯈꯪꯕꯒꯤ ꯈꯨꯕꯝ ꯌꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯀꯕꯨꯏ ꯇꯣꯝꯕꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯒꯤ ꯌꯥꯡꯗꯧ ꯂꯝꯕꯤꯗ ꯊꯠꯂꯝꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯝꯂꯒ ꯑꯁꯣꯡꯕ ꯃꯔꯛꯇ ꯆꯪꯈ꯭ꯔꯦ ꯀꯕꯨꯏ ꯇꯣꯝꯕ ꯄꯨꯛꯅꯤꯡꯗ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯕꯨ ꯃꯦꯟꯗꯦ ꯄꯥꯈꯪꯕꯒꯤ ꯁꯨꯔꯨꯡ ꯌꯧꯅꯕ ꯂꯥꯛꯏ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯈꯨꯕꯝꯗꯨꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯨꯅ ꯊꯧꯅꯤꯔꯝꯃꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯧꯗꯣꯛꯈꯩ ꯃꯃꯤꯠꯇ ꯎꯔꯦ ꯃꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯗ ꯁꯅꯥꯖꯥꯎꯕ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯒꯗꯕ ꯑꯗꯨ ꯉꯥꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯝꯃꯤ ꯁꯣꯝꯗꯨꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯀꯤꯒꯦ ꯃꯣꯏꯔꯥꯡꯗ ꯐꯧ ꯂꯣꯛꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯁꯅꯥꯖꯥꯎꯕ ꯐꯧ ꯈꯥꯎꯅꯕ ꯈꯨꯂꯪ ꯅꯦꯛꯄ ꯍꯧꯔꯦ ꯁꯅꯥꯖꯥꯎꯕꯒꯤ ꯍꯌꯦꯡ ꯂꯧ ꯈꯥꯎꯒꯅꯤ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃꯛꯇꯗꯅꯤ ꯅꯨꯄꯥ ꯈꯔ ꯅꯨꯃꯤꯗꯥꯡꯗꯨꯗ ꯄꯨꯜꯂꯤ ꯃꯁꯛ ꯃꯁꯥ ꯂꯣꯠꯄ ꯃꯃꯥꯏꯗ ꯐꯤꯃꯨꯅ ꯈꯥꯎꯍꯟꯅꯕ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯑꯃꯅ ꯁꯅꯥꯖꯥꯎꯕ ꯃꯁꯥꯅ ꯌꯥꯝꯅ ꯄꯣꯡꯖꯗꯥꯏ ꯃꯥꯒꯤ ꯃꯁꯥꯃꯛꯀꯤ ꯂꯧꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯐꯧ ꯆꯔꯣꯡ ꯃꯌꯥꯝ ꯄꯥꯜꯂꯤ ꯍꯥꯏꯕꯗꯥꯏ ꯇꯨꯝꯅ ꯇꯥꯡꯒꯣꯏ ꯑꯣꯟꯅꯕ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯥꯄꯜ ꯄꯨꯝꯕ ꯃꯌꯥꯏ ꯆꯝꯍꯟꯒꯗꯕꯅꯤ ꯃꯥꯅ ꯃꯥꯏꯕ ꯇꯥꯟꯅꯔꯒ ꯍꯦꯛꯇ ꯂꯣꯟꯅ ꯅꯥꯔꯣꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯍꯦꯟꯒꯤ ꯀꯥꯏꯅꯒꯁꯨ ꯈꯜꯂꯤꯅꯦ ꯃꯁꯤꯃ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯐꯧ ꯌꯥꯝ ꯂꯣꯛꯄ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯄ ꯉꯥꯏꯔꯁꯤ ꯏꯇꯥꯎꯁꯥ ꯍꯦꯛ ꯊꯦꯡꯖꯤꯜꯂꯛꯄꯒꯅꯦ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯒ ꯈꯨꯠꯇ ꯈꯝꯕꯤ ꯃꯩꯕꯨꯜ ꯄꯥꯏꯔꯒꯅꯦ ꯉꯥꯏꯔꯁꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯨꯝꯅ ꯊꯥꯗꯣꯛꯂꯁꯤ ꯀꯅꯥ ꯂꯥꯛꯑꯒ ꯀꯟꯕꯤꯒꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎꯁꯥ ꯐꯧ ꯃꯩ ꯊꯥꯕꯁꯤ ꯇꯧꯍꯩꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯇꯥꯔꯣꯏꯗ꯭ꯔꯅꯦ ꯀꯔꯤꯒꯤ ꯇꯥꯗꯣꯏꯅꯣ ꯇꯥꯔꯣꯏꯗ ꯄꯥꯈꯠꯀꯅꯨ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ ꯃꯥ ꯑꯃ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯐꯧ ꯃꯌꯥꯝ ꯃꯩ ꯊꯥꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯅꯨꯄꯥ 8 ꯑꯄꯨꯟꯕꯗꯨꯅ ꯋꯥ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡ ꯆꯨꯡꯁꯤꯟꯅꯔꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯅꯥꯖꯥꯎꯕꯒꯤ ꯍꯩꯃꯨꯟ ꯐꯥꯔꯕ ꯎꯍꯩꯒꯨꯝ ꯐꯖꯅ ꯄꯥꯜꯂꯕ ꯐꯧ ꯆꯔꯣꯡꯁꯤꯡꯕꯨ ꯃꯩ ꯊꯥꯕ ꯍꯥꯏꯗꯨꯅ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ